mayambu ahanba maktada makhal mathel Manipur full story collection na mayambu tramno oksabagalona na ikok nona khurumjari ngasi su mayam gi ngahak pathana bagida makta Manipuri horror story amamuk puduna laksari horror story asigi mamingna inamma nurai wari asina hingliba amati leikhidraba kanagumbi amataga marlina jati aibana wakana sagacharaga tabiriba singi ngahak pathana bagida makta semjaba warini haujik mayamda khudol tamjari Manipuri horror story inamma nurai numitto Laren gi mabung jaima khomai mahaki luhongba numitni yum aduda lakadoriba Laren gi manamba nurai thuidau hendokna masak matau phajai mayamna yengbata ing tapna ui masidagiti luhongbagi thorom aduda mateng panarbagi damakta lakliba miyoi sing aduna haujikti luhong khongdongba punamak loiramlabagi tungda magi mayumda hanakhiba matamni Lairon ton yum adugi thaba ingkhang punamak loisenba pungloi loirakpada numidangi pung ama khara hen leirami matam aduda lairon ton na wabna tap taraba masa ado soro singduna mahaki tumphom ka adu tamna lai matam aduda lairon ton gi mamana hai ibema nangbu nasadu wajibro tumba yadribani nangbo wahanga tu tabda lairon ton na yamna sokthana khumi asima ai tumba changlabane kai tor haino nangna pot loisanbado loirabra mapanda kari lehori edna hange tawbanida ima kemta lehaudrabani ai yang warabani tumage ko ho tummo asomna mama macha wari sanaribato hauji khomai ki manakta leiriba yum aduda nauna laiba nurai tai nurai na matom ta khalli mukoi ki imungsi kamai tawba imunone yamanuki chananaga leibajala asomna mathamoida khanjai Masidagidi makoisu adumak tumnakhri mathangi ayukni luhongba donganbagi mi lakani aduna pochai loisallu thongthaganaba sem saw haiduna mayamado marang langi ayukki matam aduda makoi imung manung punna chak chaminari matam aduda ahan jauna ai khomai nangdi nanga toriba thabak tu adumok kanari bro ai ga punna thabak chachi hai bro taso ai di thabak sina adum yakini da matam khadi si thum tawkiki fai tawgadabani thabak seidine tawba amada adumak tawbaduna afabam su leiko sinpham toiraga laira tale hainaba ma leibani asumna hainaribado nurai su taribani yum aduda nongon lakliba nuraina makoi machim naukse yamadi nuksinaba jani asamna thamoida khanki matam adu haukre numedang wairam nungthilgi nungdang wairam adu aita nuraigi imung manungsing luhongba nonganbagi lakli asumna saba thappa punamak loirabagi tungda haujikti yumda hanakribagi matam osilakli asumna luhonglaba matung thahum haukri noma numidangi matamni nuraido ahing athengpa aduta mahak haugalakli aduduga mahakna yum adugi mapalomda throklaga karigumba thabak ama tauri tanja adumakta yum adugi biba hal ama oina leiriba ahan jawto mahak sumapanda tholokpa tanjani matam aduda ahan jawna khalli karino re yum masigi thongjao asina hangnam libasibo kana mapan thokipa leibajano hore ne amugi chop madana asumna khallaga mahakna mapanda thori aduga kana guma mapanda thomba leiragasu mahak tholai haibado khanganabagi damakta khawdemli asumna mahakna khawdemlaga sumangromda kumtharakpada maningi yana kharomdagi mahaki manau nupi yaima oiriba lakpa kuiriba nuraito mahak parap laktuna imunglomda sangki matam aduda ahan jauna asina mugina khasita kaidoruriba asumna khallaga mahaksu mahakna masa singdokpa thoroklibato adumak chatli asumna mahakna lakpada kariguma pochai khara tadana leirami karino sidi kaino laina transibo aduga karino sina leiba mutumla musinmuba amal jawribasina masigi mafam sida natrane nuraina mafam masta lambaduba magi sibu lai sanari bagaidurane masi mayamna limpu haina badu sumgadori brasibo asumna mahakna wakhan ngahak khalabagi tungda mahaksu mapan thokpa loraga imunglomda changi mahakna imunglomda changakhibato nurai tuminna makhol tari thongdon selamlaga mahaki kada changkhibado nuraina yamna pakhata mara tawliba thabak ado khangkhraba chala haiduna
ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯍꯟ ꯅꯨꯔꯩꯒꯤꯅ ꯃꯇꯩ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯍꯟꯖꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ "ꯑꯩ ꯍꯛꯆꯥꯡꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯍꯟꯗꯛ ꯃꯔꯛꯁꯤ ꯌꯨꯝꯁꯤ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ, ꯅꯈꯣꯏꯁꯨ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕ ꯐꯩ"꯫ "ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦ, ꯑꯃꯝ ꯃꯊꯦꯡꯗ ꯃꯤꯅ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯆꯨꯝꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯊꯣꯛꯄ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯎꯏ, ꯑꯗꯨ ꯅꯪꯅ ꯈꯔ ꯁꯦꯟꯅꯧ, ꯅꯪꯁꯨ ꯃꯧ ꯑꯍꯟ ꯅꯠꯇ꯭ꯔꯅꯦ?" "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯋꯥꯟꯁꯤꯜꯂꯛꯏꯁꯤꯅ ꯀꯅꯥ ꯀꯩꯗꯧꯔꯒꯦꯕ? ꯅꯪꯉꯣꯟ ꯂꯥꯛꯏꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯇꯥꯔ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ?" "ꯑꯩ ꯅꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯋꯥꯔꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯀꯨꯏꯔꯕꯅꯤ ꯃꯥꯕꯨ ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯕꯁꯤ꯫ ꯉꯔꯥꯡꯁꯨ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯌꯦꯅꯈꯥꯂꯣꯝꯗꯒꯤꯅꯦ ꯄꯔꯞ ꯂꯥꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯉꯍꯥꯟ ꯃꯈꯩꯒ ꯈꯔ ꯆꯤꯡꯅꯕꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯖꯒꯥꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯪꯕꯣ ꯂꯩꯋꯣ ꯀꯔꯤꯋꯣ ꯃꯥꯒꯤꯗꯣ ꯂꯥꯏ ꯁꯥꯟꯅꯕ ꯃꯥꯜꯂꯤꯀꯣ." "ꯑꯁ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ, ꯃꯤꯅ ꯇꯥꯔ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ?" "ꯌꯥꯔꯦꯁꯦ, ꯇꯥꯃꯣ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ?" "ꯍꯣꯏꯅꯦ, ꯊꯕꯛꯄꯨꯗꯤ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ, ꯅꯪꯅꯅꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯒꯟꯗꯕꯁꯤꯅꯕ." "ꯍꯣ, ꯊꯥꯖꯩꯌꯦ, ꯑꯗꯣ ꯁ꯭ꯋꯥꯏꯗꯅꯦ ꯀꯟꯅ ꯉꯥꯡꯕꯤꯔꯅꯨ ꯍꯥꯏꯕ." ꯐꯔꯦ, ꯅꯪꯅꯅꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯊꯕꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯩ, ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯩ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯟꯖꯥꯎ ꯃꯍꯥꯛ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯑꯍꯟꯖꯥꯎ ꯑꯃꯗꯤ ꯅꯨꯔꯩ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯅꯨꯔꯩ ꯇꯥꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯈꯜꯂꯤ, "ꯑꯣ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯕ? ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯄꯤꯕꯥ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯍꯟꯖꯥꯎꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯥꯡꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗꯗꯤ ꯑꯍꯟꯖꯥꯎ ꯅꯣꯡꯃꯒꯤ ꯃꯁꯥꯗꯣ ꯁꯣꯟꯖꯟꯕ, ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯕ, ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯑꯁꯨꯃꯛ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯤ꯫ ꯑꯁꯤꯗꯒꯤꯗꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯍꯟꯖꯥꯎ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯏ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯅꯨꯔꯩꯅ "ꯈꯪꯒꯅꯤ, ꯉꯁꯤ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯨꯔꯩ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯒꯤ ꯃꯤꯇꯝ ꯃꯥꯟꯕ ꯐꯤꯅ ꯁꯦꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯣꯝꯁꯤꯟꯗꯨꯅ ꯁꯦꯝꯕꯅꯤ, ꯇꯁꯦꯡꯅ ꯂꯩꯕ ꯃꯤꯇꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯤꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯤꯇꯝ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯅꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯂꯩꯔꯦꯟꯇꯣꯟꯅ ꯈꯜꯂꯤ, "ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝ ꯑꯁꯤꯕꯨ ꯀꯥ ꯃꯅꯨꯡꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯣ? ꯃꯁꯥ ꯉꯝꯗ꯭ꯔꯖꯥꯠꯂꯅꯦ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯦꯟꯇꯣꯟ ꯄꯔꯞ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥꯅ, "ꯍꯩꯃꯥ, ꯆꯥꯛꯈꯨꯝꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯂꯤꯕꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯅꯪꯕꯣ?" "ꯏꯃꯥ, ꯏꯅꯝꯃꯗꯣ ꯉꯁꯥꯏ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯊꯣꯛꯂꯛꯇ꯭ꯔꯤ, ꯃꯁꯥ ꯉꯝꯗꯕ ꯌꯥꯎꯕ ꯖꯥꯠꯂꯅ ꯍꯪꯒꯦꯗꯅ ꯇꯧꯕ." "ꯌꯥꯔꯦ, ꯑꯩ ꯌꯦꯡꯉꯨꯒꯦ, ꯆꯠꯂꯣ, ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯩꯁꯨ ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯦꯟꯇꯣꯟ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯔꯞ ꯅꯨꯔꯩꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯔꯩ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯒ, "ꯍꯥꯏ, ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕꯔꯅꯦ? ꯉꯁꯥꯏ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇꯦꯗꯅ ꯍꯥꯏ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯔꯩꯅ, "ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯀꯣꯛꯁꯤ ꯈꯔ ꯂꯨꯝꯕ, ꯌꯥꯅꯤ ꯊꯣꯛꯂꯛꯑꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥꯅ, "ꯍꯣ, ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯒꯕꯨꯗꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯗꯨ ꯍꯪꯕ ꯆꯪꯉꯛꯄꯅꯤ. ꯐꯔꯦ, ꯄꯣꯊꯥꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥ ꯑꯗꯣ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯔꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯩꯍꯧꯗ꯭ꯔꯤ꯫ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯗꯨꯅ ꯂꯩꯔꯦꯟꯇꯣꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯗ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ, ꯃꯗꯨꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯑꯍꯟꯖꯥꯎ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯕꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯑꯍꯟꯖꯥꯎꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯑꯍꯟꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯟꯖꯥꯎꯒꯤ ꯃꯄꯥꯅ, "ꯑꯩ,
Kamai toribano ibong nang kisipo ha natina mo kari soke asumna hanglakpa aduta ahanjangna yamna wana babung aisu kaimta kya tahudre aina gari do asum thorokpada aigi mangda ujawama hodunu leirami adai su lambi lalabu ningdana khaklai leithokpada nakanda horamba ujawku de jection badagi yam thina sokibane asumna hairapaduta ahanjawgi mapana kari lambi gi mayaida ujawama horami haiba asumna waris sanaduna leiramlaga ahanjaw to sor phungalaki amadi masa to phrang songba hawrakhi adumna torokpa aduta leiriba singaduna doctor kauki masidagi doctor laktuna yamna sectionna yengki adubu kanba adumak ngamkhidrei ahanjawna leikhidaba aduta ahanjawgi mahaki nupi amadi ahanjawgi mapa yamna nungai khidi masidagi di makhoina nuraibu singnaba asum helaki maramdi ahanjawna mamang thaktasu mahaki nupida nuraigi maramda wafam khara hairam khibasu leirabani aduduga ahanjawna su mahana sikhibagi maram amadi accident thokpagi matangda mahaki mapabungda hairam khiba leibani na mahaki mapabungna su khalli yummasita kanagumba amana mahakpu posem sadu tawduna mahaki mamitta suri pari uhanduna mahakpu accident thonbani haibase mahaksu khanglibani asumna tawduna matam khara haukhri adubu ahanjawgi mapabungdi kaya nungaijaramdi nongmagi numidangni lairenton mahana sumangda wai taiduna leiringai matam aduta ahanjaw to thongalomdagi changai matam aduta lairentonna mahaki mabung ahan ujaba aduta yamna harauna chinsilli matam aduta ahanjawna lairenton nang aigi nakta changsilakano aduta adum lepu aduga wari chanasi asumna hairapada lairentonna karino tamchongna haribadubo haiduna hangi matamaduta ahanjawna ayagase nakhoigi nanama yaimana aibu longnam tawduna halibani ayagase pungsi chenjel loiduna sibanati mahakna aibu halibani maramdi aikhoigi yummasla leriba biba punamak loina hatuklaga lanthum punamak mahakna phangba pami maramadunani mahakna aibu halibasi aida natana inaw nupa atonba amati aikhoigi pabungbusu mahakna mathang temsingnar kadori aduna nakhoi khara chekchiluko wafam madu tabda lairenton jamna pakhatki masidagi ti wafam madu haram laba matungda ahanjaw thongalomda asumak thokri lairenton yamna kanna mabungbu kauduna tanachakhi adubu thongal adudagi asumak lanthongkhibadagi ti lairenton mikap khangthok thol'i mahana mikap hek tholakpakati ahing nungai ki matam oduna leiramlei masidagi di mahakna khalli aini chingnabado chumledana sidi pare aisu ahing hawgatuna inamase kari tawge haibadu yengi asumna khaladuna mahaksu ahing aduta hagolakli aduduga manam mayayma nuraido kadade leibagi haiduna koithi thirei mahaki thong adusu hangtuna leiramlei masidagi ti mahak chingnaba amagalonana mapanda parapar tholei mahana mapanda hek tholokpaka nuraidusu imunglomda changchalai matam aduta lairentonna inama mapanda kaiduribano wafam adu tabada nuraina karino mapan thubani asumna haramlaga mahak imungda adumak sangkhri lairenton wa makha amuk tarudri tawriba thabaka se mahanga tawhanbani haibase ilai laina adumak khangli asumna torokpadagiti haujikti lairenton na mahaki mapabungda wafam mato tamlage haiduna khalli adubu mapabungdi nonghe nganbaga thabak chatkhiba amati unabagi matam ipang phangdabana maram moraga mahaki mamada oina pawado tammi mamasu wafam madu taraga mahaksu mahaki maunupi yaiman nuraise lai sanaba haiba yamna phattaba hingsabi amagumbani haibase khangki adubu mahaki mamati icham chamba engodasu lanbirakanu nangodasu lanjaroi haidun leiba icham chamba ipang pangjaba oibanina wafam madugi matangda thoina hena luna khanjin dabagum tawi masidagiti lairentonna mapada oina wafam ado pau tamduna khangali wafam adu tabada mapanasu hoi ibema aisu madu khandru leiramlibani nangi nanama yaibase kaya mathong charoidori mahang laisanaduna aigi chanupa ahal adusu bikhamna khredana ai amaibi khra taraduna mahagase namchinaba amuka tauge phare ngasigiti potharasi hayeng no hek nganbagane ai amaiba matanagi ko asumna lairenton amati mahagi mapabungka sanariba wari ado makhoi imungda mawona lakhiba nuraina loinamak tahori wafam adu tabda nuraina khalli
ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯧꯁꯦ ꯃꯥꯅ ꯑꯃꯥꯏꯕ ꯇꯥꯟꯅꯈ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯈꯪꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯑꯍꯤꯡ ꯈꯪꯒꯅꯤꯗ꯭ꯔꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯨꯔꯩ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯂꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯔꯩ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯂꯣꯟ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯅꯥꯟꯊꯩ ꯑꯗꯨꯃ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯁꯤꯕꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯉꯒ ꯀꯅꯥ ꯀꯅꯥ ꯀꯩꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈꯤꯕꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯂꯤ ꯑꯗꯨꯗꯨꯒ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯄꯥꯏꯔꯒ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯊꯣꯔꯛꯂꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯣ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯤꯡ ꯊꯣꯡꯗ ꯑꯣꯏꯅ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯔꯩ ꯃꯅꯤꯡ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯇ ꯁꯠ ꯂꯥꯎꯅ ꯂꯦꯜꯂꯤ ꯑꯁꯨꯝꯅ ꯂꯦꯜꯂꯒ ꯏ ꯈꯔ ꯊꯣꯛꯍꯜꯂꯤ ꯍꯥꯏꯔꯤꯕ ꯏ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯇꯨꯞ ꯇꯨꯞ ꯈꯔ ꯇꯥꯍꯜꯂꯤ ꯑꯗꯨꯝꯅ ꯇꯥꯍꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯏ ꯇꯥꯈꯤꯕ ꯑꯗꯨꯗ ꯁꯣꯔꯤ ꯑꯗꯣ ꯌꯨꯡꯗꯨꯅ ꯊꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯣꯔꯤ ꯑꯗꯣ ꯍꯦꯛ ꯌꯨꯡꯕꯒ ꯑꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯊꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯆꯩꯅꯥ ꯑꯃ ꯐꯪꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯑꯗꯣ ꯊꯤꯡꯒꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯊꯕꯥꯛ ꯑꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯛꯄ ꯑꯗꯣ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯅꯠꯇꯅ ꯃꯍꯥꯛ ꯚꯥꯞ ꯑꯝꯇ ꯇꯥꯔꯝꯗꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯔꯩ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯧꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯣꯔꯤ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯔꯒ ꯂꯨꯅ ꯊꯤꯟꯖꯤꯜꯂꯤ ꯑꯁꯨꯝꯅ ꯊꯤꯟꯖꯤꯜꯂꯛꯄꯗꯗꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯍꯦꯟꯅ ꯋꯥꯕ ꯍꯦꯟꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯔꯩꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯁꯠꯇꯣꯛꯂꯛꯂꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯣꯝꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯑꯗꯨꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯡꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥꯅ ꯈꯪꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯅꯣꯏꯒꯤ ꯄꯥꯕꯨꯡꯁꯦ ꯉꯁꯥꯏꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥꯅ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯛ ꯊꯤꯅ ꯃꯪꯂꯥꯛꯅꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯑꯩꯁꯦ ꯃꯪꯗ ꯀꯅꯥꯒꯨꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡꯅ ꯇꯥꯟꯅꯔꯛꯇꯨꯅ ꯑꯩꯒꯤ ꯊꯕꯥꯛꯁꯤꯗ ꯀꯌꯥꯗꯤ ꯀꯟꯅ ꯀꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯁꯦ ꯁꯣꯔ ꯊꯤꯡꯗꯨꯅ ꯑꯋꯥꯕ ꯈꯥꯡꯉꯨꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯕ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟ ꯈꯔꯗꯤ ꯆꯤꯡꯅꯕ ꯄꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯝ ꯅꯨꯔꯩꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤꯅ ꯐꯔꯕꯣꯏ ꯅꯤꯡꯗꯅ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯂꯩꯔꯦꯟꯇꯣꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯍꯤꯞꯊꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯁꯨ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡꯗꯤ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯈꯤꯔꯨꯝ ꯂꯥꯎꯏ ꯂꯩꯍꯧ ꯍꯧꯕꯗꯧꯅ ꯇꯧꯏ ꯑꯗꯨꯅ ꯍꯧꯒꯠꯄ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥ ꯑꯣꯏꯅ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯇꯥꯟꯅꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯂꯩꯔꯦꯟꯇꯣꯟꯗꯣ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯅꯝꯃ ꯌꯥꯏꯃꯁꯤ
ꯂꯥꯏ ꯁꯥꯟꯅꯕ ꯄꯨꯠ ꯁꯥꯟꯅꯕ ꯅꯨꯄꯤꯅꯤꯅꯦ ꯃꯍꯥꯛꯄꯨ ꯅꯝꯊꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯃꯍꯥꯛꯁꯤ ꯃꯄꯥꯝꯗꯒꯤ ꯍꯧꯅ ꯁꯥꯟꯅꯔꯒ ꯂꯥꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯍꯥꯛꯅꯅꯦ ꯇꯧꯔꯤꯕꯁꯤ ꯃꯄꯥꯝꯗ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯗ ꯁꯥꯟꯅꯈꯤꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯅꯈꯣꯏ ꯑꯁꯤꯗ ꯀꯧꯔꯒ ꯁꯥꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯎꯈꯤꯕ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ ꯑꯃꯗꯤ ꯅꯄꯥꯕꯨꯡ ꯃꯊꯪ ꯂꯣꯏꯅꯃꯛ ꯁꯤꯔꯛꯂꯒꯅꯤ ꯀꯅꯥꯃꯠꯇꯅ ꯀꯟꯕ ꯉꯝꯃꯔꯣꯏ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯃꯥꯏꯕꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯏꯕꯦꯝꯃ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯊꯋꯥꯏ ꯁꯠꯈꯤꯕꯅ ꯍꯥꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯥꯁꯨ ꯃꯍꯥꯛꯅ ꯑꯋꯥꯕ ꯄꯤꯔꯛꯀꯗꯧꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯪꯒꯤ ꯅꯕꯨꯡ ꯑꯇꯣꯟꯕꯁꯨ ꯃꯍꯥꯛꯅ ꯊꯋꯥꯏ ꯁꯠꯅꯖꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ ꯃꯍꯥꯛꯅꯅꯦ ꯊꯋꯥꯏ ꯁꯠꯄ ꯉꯝꯗꯅꯕ ꯑꯆꯥꯄꯨꯖ ꯈꯔ ꯈꯣꯏꯔꯝꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯖꯩꯒ ꯑꯃ ꯄꯥꯡꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯟꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯂꯩꯔꯦꯟꯇꯣꯟ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯝꯃ ꯌꯥꯏꯃ ꯅꯨꯔꯩꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯦꯟꯇꯣꯟ ꯃꯄꯥꯕꯨꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯃꯄꯥꯕꯨꯡ ꯉꯔꯥꯡ ꯑꯣꯏꯈꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯉꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯤ ꯊꯥ ꯀꯌꯥ ꯆꯔꯛ ꯃꯤ ꯑꯃꯒꯨꯝ ꯌꯥꯝꯅ ꯆꯣꯛꯊꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯑꯗꯨꯁꯨ ꯅꯨꯡꯁꯥ ꯊꯕꯦꯠ ꯍꯣꯜꯂꯤ ꯄꯠꯊꯕꯅ ꯃꯁꯥ ꯑꯗꯣ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯦꯟꯇꯣꯟ ꯌꯥꯝꯅ ꯄꯥꯈꯠꯅ ꯕꯕꯥ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯤ ꯏꯕꯦꯝꯃ ꯅꯄꯥꯕꯨꯡ ꯅꯪ ꯄꯥꯝꯕꯁꯦ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦꯀꯣ ꯁꯦ ꯏꯁꯤꯡꯗꯨꯝ ꯈꯔ ꯊꯛꯀꯦ ꯍꯣꯏ ꯕꯥꯕꯥ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯑꯩ ꯄꯤꯊꯛꯆꯒꯦ ꯑꯗꯨ ꯕꯥꯕꯥ ꯑꯩꯅꯅꯦ ꯉꯁꯤꯅꯦ ꯑꯃꯥꯏꯕꯤ ꯌꯦꯡꯂꯨꯕꯅꯦꯕꯀꯣ ꯑꯗꯨꯗꯅꯦ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯅꯩ ꯃꯌꯥꯏꯃꯁꯤꯅꯅꯦ ꯂꯥꯏ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯃꯗꯤ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄꯗꯒꯤ ꯃꯤꯅ ꯍꯥꯏꯅꯕ ꯃꯥꯏꯕꯅ ꯂꯥꯏ ꯁꯥꯟꯅꯕ ꯎꯔꯨꯕꯗꯒꯤ ꯃꯤꯗꯨ ꯁꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯪꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒ ꯂꯣꯏꯅꯃꯛ ꯊꯋꯥꯏ ꯂꯧꯔꯤꯕꯅꯤ ꯄꯥꯕꯨꯡ ꯑꯩꯁꯨ ꯃꯗꯨ ꯈꯪꯂꯝꯂꯤꯕꯅꯤ ꯐꯔꯦ ꯏꯁꯤꯡꯗꯣ ꯌꯣꯝꯗ ꯊꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯅ ꯏꯁꯤꯡ ꯑꯗꯣ ꯄꯔꯞ ꯂꯧꯔꯨꯔꯒ ꯃꯄꯥꯕꯨꯡꯗ ꯄꯤꯊꯛꯂꯤ ꯏꯁꯤꯡ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯊꯛꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯦꯟꯇꯣꯟꯅ ꯇꯞꯅ ꯏꯜꯂꯤ ꯑꯁꯨꯝꯅ ꯈꯪꯁꯣꯟ ꯁꯣꯟꯖꯟꯈꯤꯕ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯖꯥ ꯄꯨꯖꯥ ꯖꯩꯒ ꯑꯃ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯕꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯆꯅꯅꯕ ꯋꯥ ꯑꯗꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯂꯕ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯒꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯥꯁꯨ ꯈꯪꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯌꯧꯔꯝꯗꯥꯏ ꯍꯌꯦꯡ ꯁꯒꯣꯜꯁꯦꯟꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯅꯝꯃ ꯅꯨꯔꯩ ꯃꯍꯥꯛꯅ ꯉꯍꯥꯟ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡꯗꯣ ꯐꯨꯟꯕ ꯑꯁꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯨꯜꯂꯛꯄ ꯑꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯈꯨꯇꯨꯝ ꯇꯥꯁꯟꯗꯨꯅ ꯃꯌꯥ ꯀꯔꯛ ꯆꯤꯛꯁꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡꯅ ꯆꯣꯠꯂꯒ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥꯅ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯦ ꯀꯩꯅꯣꯃ ꯇꯧꯔꯦ ꯏꯆꯥ ꯅꯈꯣꯏꯕꯨ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯅꯨꯔꯩ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯦꯟꯁꯤꯟꯕ ꯁꯥꯗꯨꯅ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯅ ꯃꯅꯝꯃ ꯅꯨꯔꯩ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯝꯃ ꯅꯨꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯀꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯁꯤꯕꯣ ꯂꯥꯏ ꯁꯥꯟꯅꯔꯨꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯂꯥꯏ ꯁꯥꯟꯅꯔꯨꯔꯤꯕ꯭ꯔꯥ ꯍꯪꯂꯛꯄ ꯑꯗꯨꯗ ꯅꯨꯔꯩ ꯈꯪꯁꯥꯎꯗꯨꯅ ꯍꯦ ꯀꯩꯅꯣ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯗꯣ ꯃꯗꯨꯕꯨ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯑꯗꯨꯝꯅ ꯂꯩꯔꯦꯟꯇꯣꯟ ꯑꯃꯗꯤ ꯅꯨꯔꯩ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯅꯨꯔꯩꯒꯤ ꯃꯄꯨꯔꯣꯏꯕ ꯈꯣꯃꯩꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯏꯅꯤꯡꯗꯦ
ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏꯑꯣꯟꯁꯤꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯕꯥꯅꯤ ꯈꯟꯅꯔꯤꯕ꯭ꯔꯣ? ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯗꯣꯛꯇꯔꯗ ꯄꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯀꯟꯅ ꯁꯣꯔ ꯆꯤꯡꯈꯠꯂꯝꯂꯒ ꯃꯁꯥꯗꯣ ꯑꯗꯨꯃꯛ ꯍꯟꯊꯔꯛꯈꯤꯗ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯇ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯏ ꯃꯄꯥꯕꯨꯡꯕꯨ ꯍꯟꯅ ꯀꯧꯖꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯑꯃꯥꯏꯕ ꯀꯧꯕ ꯆꯦꯟꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯝꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯈꯪꯕꯗ ꯂꯩꯔꯦꯟꯇꯣꯟꯗꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯦꯟꯗꯕꯅ ꯃꯁꯥꯗꯣ ꯊꯨꯝꯍꯠꯈꯤꯗꯨꯅ ꯌꯥꯝꯅ ꯆꯥꯛꯅ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥꯁꯨ ꯌꯥꯎꯅ ꯀꯞꯆꯔꯤ꯫ ꯂꯩꯔꯦꯟꯇꯣꯟꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯒꯤ ꯏꯃꯥ, ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤꯕ, ꯃꯤꯁꯤ ꯃꯤꯅꯥꯅ ꯄꯤꯛ ꯊꯜꯍꯜꯂꯤꯕ ꯏꯅꯝꯃ ꯅꯪꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯝꯃ ꯅꯨꯔꯩꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯇꯤ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯅꯨꯔꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯇꯦ꯫ ꯃꯍꯥꯛ ꯂꯥꯛꯂꯕꯁꯨ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛꯇꯃꯛ ꯆꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯁꯥ ꯑꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥ ꯑꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯕ, ꯇꯨꯝꯕ ꯌꯥꯗꯕ, ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯕ, ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯀꯣꯏꯆꯠ ꯆꯠꯅꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤꯅ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ ꯈꯪꯂꯛꯇꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯔꯦꯟꯇꯣꯟꯅ ꯅꯍꯥꯟꯋꯥꯏꯗ ꯎꯅꯔꯛꯈꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯨꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯦꯟꯇꯣꯟꯅꯁꯦ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯅꯕ, ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯅꯅꯕ, ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯁꯤꯈꯤꯅꯅꯕ, ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯅꯅꯕ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯀꯌꯥ ꯑꯃ ꯇꯧꯁꯤꯟꯕꯤꯔꯦ ꯍꯥꯏꯕ ꯑꯗꯣ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯕꯤꯕꯗꯒꯤ ꯂꯩꯔꯦꯟꯇꯣꯟ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯑꯁꯦ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯆꯪꯂꯤꯉꯩ, ꯃꯁꯥꯗ ꯄꯣꯠꯁꯦꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯥꯒꯤ ꯀꯨꯆꯨ ꯐꯥꯎꯕ ꯃꯨꯁꯤꯟꯈꯤꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯐꯨꯔꯤ ꯉꯥꯛꯇ ꯉꯥꯏꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯐꯔꯛꯂꯤ꯫ ꯐꯔꯛꯄꯗ ꯅꯠꯇꯅ ꯃꯁꯥꯗ ꯐꯥꯎꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯅꯨꯔꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 2 ꯁꯨꯔꯤ꯫ ꯄꯤꯕꯥꯗꯤ ꯌꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒ ꯂꯩꯕ ꯑꯃꯗꯤ ꯃꯃꯥꯒ ꯇꯠꯇꯅ ꯈꯟꯅꯕꯅꯆꯤꯡꯕ ꯀꯌా ꯑꯃ ꯇꯧꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯣ ꯇꯣꯔꯣꯛ ꯈꯣꯟꯗꯥ ꯅꯠꯇꯦ, ꯅꯥꯔꯤ ꯇꯤꯟꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯁꯣꯝꯗ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯕꯨꯡ ꯌꯥꯏꯃ ꯑꯗꯨꯁꯨ ꯅꯨꯔꯩ ꯀꯧꯕꯤ ꯃꯅꯝ ꯑꯗꯨꯅ ꯁꯦꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯗꯣ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯂꯛꯈꯤ꯫ ꯑꯗꯨꯕు ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯔꯩꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯅꯨꯔꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯕꯨꯡ ꯑꯇꯣꯟꯕꯅꯁꯨ ꯈꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯅꯨꯔꯩꯅ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯕꯨꯡ ꯑꯇꯣꯟꯕ ꯑꯗꯨꯕꯨꯁꯨ ꯊꯋꯥꯏ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯇꯣꯟꯕ ꯍꯥꯏꯕꯗꯤ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯕꯨꯡ ꯑꯇꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯁꯨ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯀꯌꯥ ꯇꯧꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯑꯃꯗꯤ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯀꯌꯥ ꯑꯃ ꯎꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯕꯨꯡ ꯑꯇꯣꯟꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯦ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯇꯣꯈꯥꯏ ꯂꯩꯅꯔꯕꯗꯨ ꯐꯥꯎꯕꯗ ꯅꯨꯔꯩꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯕꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯠꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯇꯨꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯂꯥꯏ ꯀꯌꯥ ꯊꯥꯖꯟꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯦꯟꯇꯣꯟꯅ ꯃꯍꯥꯛꯅ ꯍꯦꯛ ꯌꯦꯡꯕ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯝꯃ ꯌꯥꯏꯃ ꯅꯨꯔꯩꯕꯨ ꯂꯣꯏꯁꯤꯟꯕꯤꯅꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯖꯕꯗꯒꯤ ꯂꯩꯔꯦꯟꯇꯣꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯅꯝꯃ ꯌꯥꯏꯃ ꯑꯣꯏꯔꯤꯕ ꯅꯨꯔꯩꯕꯨ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯀꯌꯥ ꯊꯥꯈꯤ꯫ ꯑꯗꯨꯝꯅ ꯊꯥꯔꯕꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯁꯤꯡꯂꯕ ꯑꯃꯗꯤ ꯂꯨꯔꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯄꯥꯏꯔꯤꯕ ꯅꯨꯔꯩꯗꯗꯤ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯕꯁꯨ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯗ ꯄꯥꯟꯕ ꯉꯝꯗ꯭ꯔꯕꯁꯨ, ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯄꯥꯟꯕꯗꯒꯤ
ꯃꯈꯨꯠ ꯁꯦꯛꯄ ꯃꯈꯣꯡ ꯁꯦꯛꯄ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯃꯈꯣꯡ ꯁꯦꯛꯂꯤꯕꯗꯣ ꯂꯩꯔꯦꯟꯇꯣꯟꯅ ꯈꯪꯏ, ꯑꯗꯨꯕꯨ ꯅꯨꯔꯩꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯁꯥꯗ ꯋꯥꯍꯪ ꯍꯪꯂꯛꯀꯅꯤ ꯈꯟꯗꯨꯅ ꯂꯣꯠꯁꯤꯟꯅꯕꯗ ꯍꯣꯠꯅꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯅꯨꯔꯩꯅ ꯌꯨꯝ ꯑꯗꯨꯗ ꯑꯣꯠꯄ ꯅꯩꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯆꯥꯅꯔꯤ꯫ ꯇꯣꯉꯥꯟ ꯆꯥꯅꯔꯕꯒꯤ ꯇꯨꯡꯗ ꯅꯨꯔꯩꯅ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥꯕꯨꯁꯨ ꯊꯋꯥꯏ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯃꯊꯪ ꯍꯣꯠꯅꯔꯛꯄꯗꯒꯤꯗꯤ ꯂꯩꯔꯦꯟꯇꯣꯟꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯖꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯦꯟꯇꯣꯟꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯍꯥꯏꯅꯗꯨꯅ ꯊꯝꯂꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯕꯗꯒꯤ ꯃꯃꯥ ꯐꯥꯎꯕꯗꯤ ꯀꯟꯕ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯃꯗꯤ ꯃꯅꯝꯃ ꯌꯥꯏꯃꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯈꯪꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯣꯉꯥꯟ ꯂꯩꯅꯔꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯅꯩꯃ ꯅꯨꯔꯩꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯡꯁꯤꯜꯂꯛꯄ, ꯄꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯣ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯌꯦꯡꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕꯅꯆꯤꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯝꯃ ꯅꯨꯔꯩ ꯅꯣꯡꯃꯒꯤ ꯃꯁꯥꯗꯣ ꯑꯁꯨꯝ ꯁꯣꯡꯁꯜꯂꯛꯂꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯃꯥꯏꯕꯤ ꯀꯌꯥꯅꯁꯨ ꯃꯉꯣꯟꯗ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯊꯥꯔꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯤꯛ ꯑꯅꯥ ꯂꯣꯏꯗꯨꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯌꯨꯛ ꯑꯃꯗ ꯌꯥꯝꯅ ꯁꯥꯎꯔꯕ ꯅꯨꯄꯤ ꯑꯅꯤꯈꯛ ꯅꯨꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯂꯒ ꯅꯨꯔꯩꯗ "ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯕꯨꯠ ꯊꯥꯖꯤꯟꯗꯨꯅ ꯑꯩꯒꯤ ꯑꯉꯥꯡ ꯑꯃꯕꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯍꯥꯠꯇꯣꯛꯄ ꯅꯪꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯨꯅ ꯆꯩꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯪꯗꯣꯛꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯀꯁꯨ ꯈꯟꯅꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯟꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯕ ꯃꯈꯩ ꯇꯝꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯃꯗꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯃꯤꯠꯇ ꯎꯍꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯆꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯎꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯅꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯨꯝꯕ ꯀꯅꯥꯝꯇ ꯌꯥꯅꯈꯤꯗꯦ꯫ ꯄꯥꯈꯠꯇꯨꯅ ꯋꯥꯟꯗꯕ ꯐꯥꯎꯕ ꯌꯧꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯅꯨꯔꯩꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯇ ꯅꯠꯇꯅ ꯅꯨꯔꯩꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯈꯨꯃꯩꯗ ꯐꯥꯎꯕ ꯆꯩꯗꯨꯅ "ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯋꯥꯔꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯆꯩꯔꯝꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇ꯭ꯔꯕ ꯅꯨꯔꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯟꯖꯟ ꯂꯥꯏꯇꯤꯟ ꯀꯌꯥ ꯊꯥꯖꯟꯕꯗ ꯅꯠꯇꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯑꯃꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯟꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯃꯥꯒ ꯃꯥꯟꯅꯕ ꯉꯝꯗ꯭ꯔꯕꯗꯨꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯍꯩꯕ ꯀꯌꯥ ꯇꯥꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯅꯨꯔꯩꯕꯨ ꯂꯣꯏꯁꯤꯟꯕꯤꯅꯅꯕ ꯍꯥꯏꯖꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯅꯨꯔꯩꯕꯨ ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟꯗꯨꯅ ꯄꯥꯟꯅꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯅ ꯊꯥꯔꯛꯄ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅꯕ ꯉꯥꯛꯊꯣꯛꯈꯤꯅꯅꯕ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯅ ꯉꯥꯛꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯜꯂꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯊꯥꯔꯛꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥꯃꯛ ꯁꯤꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯕ, ꯑꯍꯤꯡꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯁꯨ ꯇꯥꯏ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ kayarꯛ ꯍꯟꯅ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯔꯩ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯇꯧꯔꯔꯣꯏꯗꯃꯛ ꯍꯥꯏ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯔꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯣꯛꯆꯜꯂꯤ꯫ ꯃꯁꯥ ꯄꯨꯝꯕ, ꯃꯨꯁꯤꯟ ꯃꯨꯅ ꯈꯥꯝꯇꯦꯛꯄ, ꯆꯩꯔꯣꯡ ꯀꯣꯞꯁꯟꯕ, ꯌꯦꯡꯕꯗ ꯍꯥꯟꯅ ꯊꯣꯠꯅ ꯃꯦꯛꯅ ꯐꯖꯔꯝꯕ ꯅꯨꯔꯩ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯃ ꯃꯥꯟꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯤꯅ ꯑꯃꯨꯛ ꯊꯥꯔꯛꯄ ꯃꯌꯥꯝ ꯑꯗꯣ ꯉꯥꯛꯊꯣꯛꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗ ꯐꯥꯎꯕꯗꯤ ꯄꯥꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯁꯣꯛꯄꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯆꯩꯅꯥ ꯃꯌꯥꯝꯗꯣ ꯈꯥꯡꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯗꯣ ꯁꯛꯐꯝ ꯀꯥꯏꯔꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯈꯨꯃꯩꯅ ꯀꯔꯤ ꯑꯃꯠꯇ ꯈꯥꯝꯕ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯈꯨꯃꯩꯒꯤ ꯃꯁꯥꯗꯁꯨ ꯅꯨꯔꯩꯅ ꯊꯃꯥꯏ ꯁꯤꯟꯈꯤꯕ ꯃꯔꯝꯅ ꯃꯥꯅ ꯍꯦꯛ ꯇꯧꯔꯤꯕ ꯃꯈꯩ ꯌꯥꯗꯨꯅꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯀꯌꯥ ꯅꯨꯔꯩꯅ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯄꯩꯁꯥ ꯆꯥꯎꯅ ꯂꯧꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯥꯠꯄ ꯇꯨꯞꯄ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯑꯃꯥꯏꯕꯤꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯁꯤꯟꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯅꯤꯅ ꯃꯈꯣꯏꯗ ꯀꯔꯤꯃꯠꯇ ꯀꯦꯁ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫
पुलिस लाक्तुना फाबसु ngamlamti maramti nuraina mi amagi mamita chori pari uhenduna gari accident thonba pukhida tahanduna hatna chingba kaya ama tawbanina adubu tawkhriba singado makhoina maiba maibi yengbada nuraina tawbani haibase loina makhangi adubu maduki parmanmakti leitabanina makhoisu amaiba amaibi tanaduna lewa mantrana oina laman khumba taki asumna mana tawriba mi sing adugi phatraba posem lewa sing ado mangonda asumasum maiba sing aduna thajallakpadagi mahakti hauji posem jatu tamana thakhiba mayam adun nanthaduna hauji mahak lengba otpa ngamdana leiba haibado oiraklei asumna phibam sochalaklaba nuraigi mawong aduda mahaki machanupi anina thabak sing ado lepmanaba yamna kanna haijakhi adubu phattabagi phattaba khwaidagi phatraba magi makok aduna yaba kauba leikhiri asumna tawrambadagi nurai nongma ayuk anganba amada machanupi khaina haugat manjre haiduna kaubada aduma khumlakhidrei hanjan hanjanna kaurabasu sukhum khumlaktaba aduta pakhatnaraduna mihun jengba haiba mi kaya kauduna mahakpu mihun jengankhi matamaduda nurai ase taibang hakchang thadoklamlaga thawai thare haibase khangki adamna nurai sikre paw hek tabaga lekai aduda leiriba amati mahangna phattaba kaya tawbadagi misi mina nangkraba imungsing asidi harau mathoi kanari kalak peli haiduna sonari aduda natana ahawa thongduna saba phawba yauri asumna tawduna haujikti nuraigi mathau mangam pangthoknanabagi damakta lekaigi misingna mahakpu poloinabagi damakta puthokhi numit ado ikhang khangauduna nongsu yamna mangsilaki makup makup taba phawba tawkhi asumna nurai do poloinabagi damakta puthoraklaga poloiba haurakpada nuraibu poloiriba mang adugi hek nakanda khara chatlaga leiriba chauraba haibong pambi adugi maton waita khoi makon chaduna leiribani hairiba khoi makol adudagi paithorakpa khongya khoyamna poloibi yaurba mi sing aduda chikpadagi makhoi mafam adu thadoktuna kaiduna chenabasu yauri aduga phina kanthokhtuna yamna wana poloibado losinabasu tongrakhi asumna tawduna poloibado yamna wanati loichinkhi haibabu poloiba yauruba mi punama khoina sikpadagi mahu sing aduna wanthaba amadi arum hauba hiyaklangthak kaya ama kaplaba phawba phattabadagi hospital ta pukhat khiba phawba yauribani thaudok adugi wari ado haujik phawba lekai miyamna linaduna leiribani asumna tawduna nuraina lekhidraba matung tawramba sing ado khara pharakadra hairaga mahan sanaramba lightin butpret punamak mahaka leiramba yum aduda loina laknabagum yamna kanna tamnakhi nurai leitaba numit adugi numidangni makhoi miyoi khara yum aduda laktuna sangba yauri asumna mangolda phamduna leiriba sing aduna jwar sanaduna ahingi mingselado khangba ngaiduna leiri matam adutta jwar sanariba sing aduna sumangta karigumba posakama isingumba ma jwar launa haitokhibagi makhol tai khonjal adu tabada mangolda phamduna jwar sanariba sing aduna sumangdomda sat launa leithoktura jingdara i adubu karimtadi toromkhidi masidigi mayamado horokla male hei horokla male hainaraga makhoi adumak jwar sanaduna leiri makhoi mi yamarina karsu thonati khannaruti asumna tawduna makhoina jwar sanarakpana numidang thengjalakli masidigi makhoi chak chaba chatnarukhige haiduna mathang mathang loinamak chatnakhri yum aduda lehuriba haibapu nuraigi mapuroiba khomai amadi mahaki machanupi makhoi ahum khaktani lereng tonsu magi yumda adumak leiri yum ado tokhai tokhai tongan chanarabanina haujikti moigasu kaya changnadaba haibato oiri ngasai makhaidi yum aduda leramlabasu numidang osilakpadoti mage yumda loinamak leinaribani asumna khomai amati mahaki machanupi ani aduga yum aduda leiringaida yum madugi ka khudingda mi amana murum sonduna wari sabagi makol taba amati karigumba pot ama soro singbagi makol kaya ma taba hori khonjal adu tabada khomai amadi mahaki machanupi singado loina kiri adubu khomaina kiraba saduna mahakna hena kisalurabadi macha singaduna hena kikhani khanduna hai nangdi aikhoiga punba yararoi nanga aikhoiga asibaga achangbaga haibadu oirabani nangna asibani aikhoina achangbani asibaga achangbaga unaba songna samnaba yati swaida makhelanganu chalo nan phamda chakro asumna hairuba dutta khara phagadra hairaga sakhumlumda kolama yamna kanna thadakhibagi makhol tarai
ꯑꯗꯨꯝꯅ ꯀꯣꯟ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯣꯝꯕꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯍꯦꯛ ꯆꯦꯟꯊꯣꯛꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯈꯣꯝꯕꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯔꯦꯟꯇꯣꯟ ꯍꯣꯏꯗ ꯆꯦꯟꯁꯤꯟꯗꯨꯅ ꯅꯦꯅꯦ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯊꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯦꯟꯇꯣꯟ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯃꯥꯁꯨ ꯊꯣꯡ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯍꯥꯡꯉꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯕꯩꯅ ꯌꯨꯝ ꯑꯗꯨꯗ ꯇꯧꯍꯧꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯦꯟꯇꯣꯟꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ, ꯅꯣꯡꯉꯥꯜꯂꯒ ꯃꯥꯏꯕꯗ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯅꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯔꯅꯨ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯇꯣꯟ ꯍꯣꯏꯅ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯅꯨꯔꯩꯅ ꯑꯣꯏꯍꯧꯔꯕ ꯌꯨꯝ ꯑꯗꯣ ꯂꯩꯔꯦꯟꯇꯣꯟꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯤ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯗꯨꯡ ꯗꯨꯡ ꯆꯦꯟꯕ ꯀꯣꯜꯂꯤꯛ ꯀꯌꯥ ꯑꯃ ꯆꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯀꯣꯟ ꯊꯥꯗꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯅꯨꯔꯩꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯕ ꯌꯥꯕ ꯐꯝꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏꯅ ꯎꯈꯤ꯫ ꯑꯁꯨꯝꯅ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯎꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯍꯤꯡ ꯑꯗꯨꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯔꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯝꯅ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯕꯒꯤ ꯇꯨꯡꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯃꯍꯩ ꯂꯣꯏꯅ ꯇꯨꯝꯅꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯣꯝꯕꯩꯅ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯌꯦꯡꯍꯜꯂꯨꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯁꯤꯜꯂꯨꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ, ꯁꯤꯕ ꯅꯥꯕ ꯌꯥꯎꯒꯅꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯂꯩꯕ ꯌꯥꯔꯔꯣই꯫ ꯑꯩꯅ ꯑꯖꯥꯄꯨꯖꯥ ꯈꯔ ꯈꯣꯏꯔꯝꯒꯦ꯫ ꯑꯗꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕꯤꯅꯅꯕ ꯈꯣꯝꯕꯩꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯁꯨ ꯃꯇꯣꯝꯇ ꯊꯥꯗꯣꯛꯀꯅꯨ, ꯅꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯩꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯝꯕꯩꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯕꯨ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ? ꯃꯤ ꯄꯨꯝꯅꯃꯛ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯀꯤꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯝꯕꯩꯅ ꯇꯉꯥꯏ ꯐꯗꯅ ꯃꯥꯒ ꯌꯥꯝꯅ ꯂꯣꯟ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯅꯕ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯣꯝꯕꯩ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕ ꯀꯌꯥ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯈꯤ꯫ ꯑꯍꯤꯡ ꯂꯦꯛꯄ ꯑꯗꯨꯗ ꯅꯨꯔꯩꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯑꯃꯗꯤ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄ, ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯜꯂꯤꯛ ꯊꯥꯗꯕꯒꯤ ꯃꯈꯣꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯕ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ, ꯑꯗꯨꯒ ꯃꯀꯣꯛꯇ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯕ ꯅꯥꯕꯃꯛꯇꯤ ꯊꯣꯛꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯝꯕꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯍꯩ ꯆꯠꯅꯈꯤꯗꯨꯅ ꯃꯈꯣꯏ 2-3ꯃꯛ ꯉꯥꯏꯍꯧꯏ꯫ ꯆꯦꯛ ꯆꯦꯁꯤꯜꯂꯛꯄ ꯀꯥꯟꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯃꯅꯥꯎꯄꯥ ꯑꯃꯗꯤ ꯏ ꯃꯔꯤ ꯅꯠꯇꯅ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯣꯝꯕꯩꯒꯤ ꯃꯅꯥꯎꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯃꯤꯟꯅꯗꯨꯅ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯗꯣ ꯁꯪꯈꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯣꯔꯥꯠ ꯌꯧꯔꯛꯂꯤ꯫ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯔꯥꯠꯀꯤ ꯅꯣꯡ ꯉꯥꯟꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯥꯏ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯥꯏ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯈꯣꯝꯕꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯍꯤ 3ꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯥꯛ ꯑꯃꯗꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯀꯠꯇꯨꯅ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯇꯨꯅ ꯃꯈꯣꯏꯒ ꯆꯥꯛꯊꯥꯛ ꯍꯨꯟꯒꯗꯕꯅꯤ꯫ ꯆꯍꯤ 3 ꯍꯦꯛ ꯁꯨꯕꯒ ꯃꯗꯨ ꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨ ꯍꯦꯛ ꯀꯠꯍꯧꯗꯕ ꯅꯨꯃꯤꯠꯇꯗꯤ ꯅꯈꯣꯏ ꯇꯨꯝꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯍꯤ 3 ꯑꯁꯦ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇꯅ ꯑꯍꯤꯡ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯒꯅꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯈꯣꯝꯕꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯃꯍꯥꯛꯅ ꯆꯥꯛ ꯑꯃꯗꯤ ꯏꯟꯁꯥꯡꯁꯤꯡ ꯗꯨꯛ ꯀꯦꯟꯗꯜ ꯊꯥꯗꯨꯅ ꯀꯠꯈꯤ꯫ ꯑꯗꯨꯝꯅ ꯀꯠꯄꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯝꯅꯕ ꯈꯣꯠꯄ ꯑꯀꯤ ꯑꯈꯪꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫
ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫